Image TV meeting Tabir Singbu, Tamkwan or Kurumzari Lunana, Sigi, Marubu Pau Pizeri. Global Iodine Deficiency Disorder Prevention Day 2024 in Thorum Pangtok Grey. Manipur film Manipur Sakhang Badagi Assam Han Kre Haina Satnair filmmaker Arimam Siam Sarmana Fondo Kre. Police Commemoration Day Thorum Pangtok Na Kre. Loinana Line of Control of Patrolling Amkhana Tawada India Masung Sinana Yana Kre. Howzik Mapung Ebo Pau Lobirasi National Iodine Deficiency Disorder Control Program National Health Mission Manipur Amadi Director of Health Services Manipur na Sinduna Global Iodine Deficiency Disorder Prevention Day 2024 ngasi Hotel Impal gi Sangai Hall da Pangtokre Thormaduda Health and Family Welfare Minister Dr. Sapam Ranjan Singh Humyo Worsang Special Secretary Health and Family Welfare Dr. O Sanahan Bidevi Director of Health Services Government of Manipur Amadi Dr. M. Dinesh Singh State Mission Director SSH NSM Manipur na Athoiba Mitunglen Thormapu Amadi Akhanaba Mitunglen Oina Saruk Yake Thormga Mari Lenana Health and Family Welfare Minister Dr. Sapam Ranjan Singh na hai Aikoi Miribana Iodine Nasi Thawoina Thausadabana Piriba Saiteng Asi Asuki Matik Zawi Masi Watmana Aikoi Mioi Bagi Punsida Lying Bapawang Amdaba Anaba Amanan Nahan Bapawa Namlibani Maramasina Iodine line of Pangliba iodized to Sinabu Mioi Gisinjakta Haksang Sokpayaba Polam Singh Kangdok Naba put safety officials in a Kupni Yangsil Haningi Kaitela Pangliba Tumasi Prajana Sinabada Akaiba Yaura Yaudabra Hibernus Singba Surprise Drive the Singba Pangtok Haningi Howzik Sakot Lakpagi Matung ina Sanaba Polam Singda Microplastic Sing Yawagi Pau Lady Highway Polam Sing Asina Aikoi Miobagi Haksang Manunda Sankarbadi Yamna Tamtiba Mong Amada Haksang So Ningai Oi Masigumba Kaya Asisu put safety ye official Singna Tamoi Singna Miam with the Mukta Tabak Tobio Hina Pondoke Tomaduda Iodine Deficiency na Ohelakpa Anava Sing Matangda Miamda Kanghanba Sabina Maso Fonke DDIPMR की function नमदा चलगा चार नब check तो बुदु खतना ते food safety की wings we are also equally responsible to make sure that अकोई प्रजान चारी report से whether it is consumable चाब याब पोटला चाब याब पोटला है बसे अकोई अम sincerely अमा sincere effort अमा संगी नब मतुक्ता है नकंजे Lakadar Baningol Sakuba Kumai Asida Mapalamgi Arang Arakta Hena Tawai Luptuna Dakina Singba Tawagi Mahut Lamdam Asida Pangjaba Port Singna Mahut Sindura Lamdam Asigi Senlon the Mating Pangna Honaminasi Haina Kokomina Lebak Miami Puning Silakli Hiramasiga Madi Lena Nasi Lampela Lebak Kokomi Office of Pangtok Pau in Pam Amada Kokomi Women Wingi Coordinator Y Lake Layman High Mamang Saidi Hodra talk about Tokliba Tata Nipan Park Lava Irang Sina Maram Oirga Maiti Sing Gi Yamna Chaw Kumay Ama Oirba Ningol Sako Wasi Pangtok Nakidre Yumnak Amada Yum Pan Krabi Ningol Singbu Mama Mapa Mabung Mopa Singna Sako Zaduna Harawum Minuk Tamnava Numit Asi Sahi Asidagi Pangtopa Ngamnaba Hona Minersi Kumay Yasida Mapalamgi Arang Araki Polam Sing Sinabagi Mahuta Irangna Maram Oirga Lajena Duna Relief Camp the Ladiba inmate sing Sajaba Potok Sing Amadi Lamdam Asida Pangliba Yellow Potok Sing Oina Sinabu Irang Maram Oiduna Swatadun Ladiba Lamdam Asigi Semun Asi Yokat Nabat Lamdam Asigi Miamna Amatoina Honaminabat Sangi Ronina Relief Camp the Ladiba Singna Sajari Polam Sing Asi Equin Laduna Makoi Semlon that Karamaki Mating Pangba Namnaba Honaminasi Haike P Kangde, one Kangde, Koyisida. The lady exertions in a surgery, but for say, before say, a situ lady, but the young dumb see the lady, you won't come there. I see before Sina, Koyis, Katam, Baba said, don't never be done. Lady, a guy, Sako, the Sipan Topi, Haina, Imaho, for commission.
ꯏꯃꯥꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯑꯃ ꯇꯧꯖꯔꯤ Manipur film bu Assam na Manipur dagi sak khangbiba hankre Manipur film bu Assam gi hojai da leiba University amada BA honors ta tamba haukre haina Manipur film gi sakna reba filmmaker aribam Syam sar na phongdokre Essence Chan sine archive and museum na restore toraba Manipuri classic film ngarang dagi Manipur State Film Development Society da screening toba hobagi thorong mari lenana mahak na hai Brazilian dagi luhong bahai film na se Manipur gi film industry da yamna maru oiba amakhakni film haiba sigi maru oiba khanglaba amadi maru oiba amani haina khalaklaba matamda Essence Chan na honoram liba sing kedonungda mangloi Manipur film na se sumna dagi entertainment piba adu khakta nate amadi miyamna laina low system loi Essence Chan na Manipur film gi damak honoram liba asi mahak masa lanai khaki nate masi lamdam asigi khunai asigi damaktani Manipur film bu Manipurna sak khangbadagi Assam na handuna Assam University amada tamba haukre masi tabada thamoi yamna nungsiba amadi angakpa phawi masi film form Manipurna su khanthaba matam oire haina phongdokhe masi level si obukanda ejumar tuluchu machu nungaibo sunu nungaibo adumba akoina punchi da akoina khalibasi nungaiba mafamdor heaven buhairo amma buhairo ko pa bisi nungaiba afaba nungaiba si nungda boyi maklesa adu masi pun pimon si film si amai adu Mapugi warol pirna RN Culture Commissioner M Join Hai Essence Chan gi film asibu nauna amuk restore tawduna miyamda uhanba phanghliba asi haningai leitena thagali thabuk asi paikhatna bahona bada awaba kaya mayok nei haiba khangi adubu angang amabu ki haina makong thanghandrabadi khumang chawsinba ngamloi haina phongdokhi thormaduda Sri Gaur Govinda Girls College ge Assistant Professor Sapam Nilima amadi film from Manipur Chairman L Sujakantana akhanaba mitungnen singoina saruk yake Kaksing Powder Satliba National Highway 137A gi Kaksing Lamkhai Romdagi Wagwai Lamkhai Phawi saruk asi phibam asuki matik sokle Komkup kayana pik thale haiba lambi matek asi tha sigi kunga taret phawda Manipur lengak na serjin bidrabadi mathang numit October kunga nipan dagi lambi asida ban satragani haina all Kaksing clubs coordinating committee gi president KSS Dharmadas na phongdokre AKCCC na mapung oiba thodang loduna Kaksing Bazaar Business Welfare Association joint non-government voluntary organization WizKids volunteers coordinating committee amasung atai lup sing yaw na ngasi mifam ma pangthokna warep asi lokibani lambi matek asida kongkutna mafam kayada leirakpana lambi asida sathok sasin tawda miyamda accident toina thokle lengak na semjin lagani haina kayarak hanna thajaba pikhrabasu ngasi phawba semjin bidabana leirakpa asina khangba ngamdaduna lengakta aroiba matam asi tharakpani haina phonokhi amromda Manipur gi mafam ataida gas agency singna June July phawba gas pikhraga Kaksingi leibak lei gas agency na me tha phawi gas piba ngamdabasi phibam ngamdabagi phibam amada leiba sisu akan mamieng changlagin haina su phongdokhi king gas ki genuine leiba main agency one ba leibak lei gas agency sina koida akoigi Kaksin da leiba consumers sing sida piriba gas ki kano si yamna kendaba atopa gas agency singna July amadi June phawda pigraga Kaksinggina me tha manungda booking to phaw pidan leiba sisu koi asi meeting asina khana jaraga masi ju makhata ba koi thabak ta ama sanction abagi warep su lojere haiba wafam masi place ki thongda Haukiba saigi September nipan da thokiba palengi lanphamda soktuna leiba Kaksing makha lekai sabal asangba paringdagi menglambam Syam Sundar Alice Inaubi ngasidagi semester N Birengi manaunupa N Rajendrona mapungweba thodang loduna Sija Hospital da makha taba layeng chattaba haukre treatment haukraba Syam Sundar mahusagi punsida halakpa yanaba atuba matamda major operation ama tarogani hairi amramda ngasidagi makha taba layeng hauriba Syam Sundar da Kaksing area gi tongan ba lanagi lup singna miyam ga loinana sel gi mateng pangkhre hairiba senpham madu lup
asina mapung oiba thodang lauduna kasingi yumthong khudingda angam senpham sing khaina duna matungda ngasi Sam Sundar gi mafamda laktuna masamakta khusina khibani haire Kaksing Wari Salam Lekai de leba New Baby English School gi Kunsuba Annual Cultural Cum Literary Meet 2024 ngasi Library and Information Center Kaksing gi auditorium da pangthokre thorum da UPSC Kaksing gi Medical Officer in Charge Dr. P. Robin na Chief Guest amadi New Baby English School Kaksing gi President P. Samphana Function President oiki thorum manung sanna lai katpa group song cultural program singba kaya su utke In Kumjali Singam Samapan Yakai Mapan October Kumathoida Chinese troops singna Ladakh da Indian police singda Nomaina Kapsilaktuna Amadi Granite Laksilaktuna Satrakiba attack da India ki Thona for police personnel Tarana Tawai Katkiba Todo Adubu Nixingura Sai Kudingi Satrakpa Police Commemoration Day ki Thorum Ngasai Kaksing District Police na Sinduna SP Kaksing Office Complex of Pangtokre Police Commemoration Day 2024 Ngasai ki Thorum Aduda Mathu Pangtok pada laikhidraba Kaksing District ki manungdagi police personnel taret mayangnabam sawa Deputy SP apokpa M Rosolas Kaksing Marangthim Laikai Haining Sungbam Lukhoi Rifleman apokpa Ice Tomso Kerak Mamang Laikai Naurem Keso Constable apokpa N Aso Kaksing May Laikai Yaikhom Pareng Sapam Rajkumar Constable apokpa S Nabukumar Sugunumay Laikai Songtham Rishikanta apokpi CS Santi Thonauzam Mamang Laikai Maibam Kantikumar apokba Maibam Lukhoi Tespur Makha Laikai Manglabam Sam Kumar apokpi Kanatombe Kaksing Khonang Mari Pangbagi Photo Singda SP Kaksing TS Bikramjit na Lusingduna Police Officers Sing Police Personnel Sing Amasong Imung Manugi Miyoi Singna Hailai Katpa Amasong Laibak Asigi Oina Mathau Pangtok Pada Laikhidra Persons Sing Kudingmaki Mafamda General Salute Pidunai Kai Khumnab Otke Kaksing District Manungda Laiba Mathau Pangtok Pada Laikhidra Police Personnel Tariat Ki Imung Manungda District Police Kaksing Gi Maikai Degi Achamba Kudol Poaching Amam Tamduna Ikai Khumnab Utke Ngasi Throm Aduda Additional SP Operation Binoy Singh Tham Additional SP Law and Order A Romendro SDPO Kaksing Premjit SDPO Sugnu Suresh Anthony CDO Kaksing Unit Ki OC Amadi Kaksing District Ki Laiba Police Station Singi OC Singsu Saruk Yaki Thawal District Police na susenduna Police Commemoration Day Thorum Palan ngasi District Asigi Police Headquarter da pangthokre Palan Thorum adu da District Asigi SP Rakesh Balwal IPS na lusingduna mathau tawringai da laikhidra police personnel kunga mari gi mafamda laikatuna kai khumna wotki Thorum adu da District Asigi SP na laikhidra police personnel singi imung manung da asamba khudol pot sing pidunai kai khumna ki ngasi Police Commemoration Day gi Palan Thorum adu ga mari Lainana blood donation camp amasung pangthoki RIMS ki blood transfusion unit amasung Association of Voluntary Blood Donor Manipur Thawal District branch ka kusamnana pangthokpa blood donation camp aduda BSF amasung police personnel yangkhaina I dan tauke Kaksing Ithai Committee ki member oramba amadi committee si thabak thorum kaya da thodang loramba Kaksing Sumak Laikai Kethil Macha Pareng dagi Yengkhom Kokngang Singna Set Iba Thasigi Hokiba Tang Taruk Mera ki Tramani Pan Bayum Secretary Mita Laikidabda Kaksing Ithai Committee ki member Singna Awaba Phongdokre Awaba Phongdokpa Adu da Saruk Yakiba Singna Laikidabki Thawaina Mapui Khoyaka da Ing Signal Launaba Thoni Jabaga Loinana Imung Manungi Awaba Su Saruk Yazaki Yengkhom Kokngang Ikho Khodana Laikidaba Ase Committee Asigi mention ba Ngamrodaba Asawa Awat ba ama Oirogani Haide All India Congress Committee ki makhada India Youth Congress ki Central Election Commission na Manipur Youth Congress ki membership oinabagi enrollment ngasi launch tawkre sakhotpa leibak ama oinaba honabada youth ki thodang sawuna aphaba awonba leibak ama poraknaba pandamda level 9 lakh tuna asigumba Manipur Youth Congress ki membership oinaba enrollment tawgi thabak paikhatpani loinana Malem gi lepak singa manana sakhotpa lebak ama oina ba khona bada lamdam masigi youth sing amato oina thodang dongina si haina India
Youth Congress ki General Secretary Sharifa Rahman na Fondorli wafam ase membership enrollment launch tawbaga mari lenana BT Road ta leiba Congress Bhavan da pangthokpa pawising unaba amada mahan phonokibani Manipur ki Congress leader kaya saruk yadana pangthokiba pawising unabagi thoram aduda Sharifa Rahman na makha taraduna hai leiba asida leiminariba youth sing amatoina punsinduna Sakut Paleba ama Wainabidamak Lamdam Masigi Youth Singna IYCF download Tawuna Manipur Youth Congress ki membership kidamak enrollment tawyu enrollment thajin bagi matam asi saliba thasi kulhum doidagi hoduna thasi makki kuntarit ki nungthil pung manga phawni masida sahi trani pandagi kunthama phawgi manungda leiba miyoi singna enrollment asi thajin ba yagani haraduna enrollment thajin bagi sangdaba steps singi matang dasu wafam kaya phongdokhe For state CS also, we will look for the and previous post. Whoever have been in the previous committee can only apply for these two posts. For district and GS and district president for assembly, we have kept it open. Any new member can also apply for the nomination. And for women, it is open for all. Professor Gaungwi Kamai gi Marpuga Mark Suba birth anniversary ga Mari Lenana Nomagi oiba free health checkup amadi awareness ki thoram ama ngasi Imphal gi Major Khulda leba community hall la pangthokre Gaungwi Kamai Foundation na Major Khul Youth Association ga khusam nana pangthokiba lena layang bagi thoram aduda tongan ba laina kaya yengbagi khudong saba piki amadi breast cancer na singbagi matangda akhang ahi singna awareness piki thoram aduga mari lenana Professor Gaungwi Kamai gi masanpa ahan som kamai na pawmi singda phonograkpada health checkup asi Major Kulamadi akoibagi miyam khaktagi natana mipum khudingmakta khudong saba pinaba pangthok sabani masina apunbagi pangal amasu sagatnabagi panamsu thamli loinana mamangi sahi singdadi Gaungwi Kamai memorial lecture oina pangthok lambani adubu handak sahi gi oina lemna lang amadi awareness ki thoram asi oina pangthok pani hainisu mahangna makhata na phongdokke all one day Dr. Amana session tamana one day kathok se yam kino tawne is a very valuable contribution to the society and also to our organization and to the people. So I thank everyone for this on behalf of the foundation and also thank all the press people, everybody for giving this coverage. Thank you. Okay, Manipur Fire Service Department Sinduna Ahumnak Suba Base ki Numit Mangani Sumna Satagadaba Basic Fire and Life Safety Training Program Nasidagi Hokre Mai Sakpa Kanba Kakna Fire Service Nate Fire Service ki Maru Oibising Miam the Hena Kangan Nava Training Program Asi Pangtok Pani Fire Service ki Oiba Training Program Sahi Si Oina Pangtok Pahibisi Rule Oina Hap Nava Honorgani Haina Manipur Fire Service ki Director L Nabasandra Fondokre Manipur Fire Service ki Head Office ta pangthokiba training hodokpagi throm aduda Home Department ki Joint Secretary Mayengbam Veto amadi Manipur Fire Service ki Finance Secretary Thonazam Samson Maitena throngi mapu throngi maru oiba mitunglen sing oina saruk yaki training aduda tongan ba school amadi hospital lagi lakpa miyoi humphuna saruk yaki throm adugi keynote address peduna L Nabasandra makhata na phongrokpada training asi school amadi hospital singi khallaga maru oina Tauribagi Maramdi Hairiba Pumsing Asida Miam Tinba Maramna Maihou Langpok Tolok Pomatamda Safanaba Haiduna Sinmani School Amadi Hospital Singda Fire Service ki requirements Singi Lepam Tokpa Niktina Lairbasu Madu Sinaba Haitaba Amadi Maihou Langpok Tolok Pomatamda Karamna Control Togune Haiba Knowledge Lainanaba Honabani Haike Oxygen meeting da ida putokani aduga mokoi namdana madu close ma hapakan akoi si ki che angai phadana fire services ki employees na sugum basi training bi ga dong na hi yum da ani na natra ahum na bi ga dong ne rule law in thon ga kari ga madu rule law in thon rule law in thukta ga ni akoi na government da akoi na madu proposal tha mokoi di sanction law mandam kitang mateng mo adu akoi na chinjari si akoi tongan ba adugi thoidok na fan no adugi wana te akoi gi tohon thokani Thoramgi Chief Guest ki warol peduna Mayengbam Veto na hai Manipur laiba institution hospital amadi Miam Punba Mafam Singda Fire Service requirement sing lai adumapu madu sinaba Haitabana Laitabaga Pankak Oiri Maramasina Fire Service ki knowledge
mipum khudingmakta leiba haibasi tangai fade training asida saru yariba mioi singna ngasi training asidagi phangliba knowledge sing adu masaga laiminariba staff sing yauna laikai da knowledge sing asi yohonbi haina mahana appeal tawke sangnariba singi liklu pareng haina mingthonba numit humni chatharakpa solo art exhibition ngasi losin khrei sayeng misel sinduna palace compound leiba iboyam sumang lila sanglenda ahumlak suba oina thoithoiba mayang nambam yelho yangkok artist ki solo art exhibition loisinbagi thoram aduda Dr. R.K. Indira Devi retired principal MB College L. Randhoni Devi retired principal Impal College amadi KSS Indubala Devi councillor Kaksing Kuno municipal council na athoiba mitunglen thoram mapu amadi akhana mitunglen oina saruk yaki exhibition aduda thoithoiba mayang na lamdam asigi yumthong khuding na sinariba yangkok ta tongan ba hiram politics arts sports amadi thabak thoram Toramba amadi tauriba singi mami sing yekba art kungamapan utke exhibition asigi matangda thoithoi bana hai miyam gidamak tongan ba hiram kyada thabak toramba kauna khraba mioi sing adubu amuk nahona ningsingduna makoina lamdam asigi damakta toramba sing adu miyamda khangnabi damakta khangnabagi wakhalonda pangthokpani haina phongdokke mayam gi namda kan thuk biram bado khangbi dakta dagi aina makoi chiga charaga sumaina amuk han mayam ningsingan ba tare adumai to ga ina ngasigi wakhalon de lakri aigi sangai bagi du paningi handaki jin ahum duk subi episode oi doi ko aduga chamadi second Impal Art College da 2020 October 6 da matam da lagi ba governor Miss Anusawi ke na hudu pira ga i hande gi bisin to je ko aduga ani subana asam gi bina kandida ai ani subai ki so to jara ga handaki October ni tang tara tare sai ai om so je to jara Manipur khunai asida semilon gi phibam phagat hanna ba hona bada self help group singna tawya ba thodang haibasida bank amadi lenga ki mari leinaba loisang singa khusabnaduna semilon gi thabak thorom sing phagat hanbagi matangda yai fathausil VLF wangu telakhongi tongan ba self help group singi oiba mifam ama apokpa sanglen telakhong melikai community hall da ngasi pangthokre yai fathausil VLF na sinduna federation asi likhat khibagi ahanba foundation day come first general body meeting ga loinana pangthokhiba thoram duda wangu telakhong GP Administrative Committee ki Chairman P. Baleshwarna athoiba mithung yaipa thausil BLF ki President Arambam Basantina Thorammapu Moirang City Block ki Cluster Coordinator Saitajit Pukhrambam Manipur Rural Bank MRB Kumbi Branch ki Manager Howizam Dayanandana Guest of Honor Retired Headmaster A. Nimai Amade Wangu Terakhong GP Ward number 5, 6, 7, 8 ki Ward Members Singna Special Invitees Oina Dais Tafam ki Manipur Engap ki Rural Development and Panchayati Raj ki Manipur State Rural Livelihood Mission ki Thausil Makhada Yaipa Thausil BLF Wangu Terakhong ki Manungda Leiba Self Help Group Trato ki Thaupu Sing Yauna Members Sing Su Saruk Yakiba Thoram Aduda Akang Ahi Kayana Bank Apaba Mari Thamduna Semilon Chakhut Nabagi Matangda Wangang ki Thoram Aduga Mari Leinana Yaipa Thausil BLF ki Secretary Thonauzam Haribati na follow kibda MSRLM gi guide line makhada samajik oiba thabak thorom kaya yauna self help group singi marakta awana yarapam da mateng pangnaba nupi khunai bu hena sakhut nanaba honaba ga loinana semilon phagana bagi thodang kaya su lauri haike Salibata October Trama Pandagi Hauga Kun Pauba Kuman Lampak Man Stadium da Pangthokpa Nipuma Suba All Manipur Masters Athletics Champions 2024 da Sahi Humbudra Mathaki Nupigi 200 amadi 400 meter lamjel da winner amadi runner star club Kaksing district ki Sunu Kendragi Manungda Leiba Wangu Laifam Dagi Amom Isai Hanbi Devi Mapuraiba Amom Ising Chawa amadi Lekai Adumakta Dagi Amom Momon Devi Mapuraiba Amom Thopa bu taram okpagi thorom ama wangu laifam LYA club amadi lekai adugi masing yamlaba ima mera paibi singna pungning thawatuna ngasi taram okre women athlete anibu miyamna wangu tampha lairambi laibungdagi wangu laifamgi yamlaba ima singna lambi da pareng lengduna
ima anibu lay pareng sibiduna khudol piduna taram okhi makha tana Green Ground Academy wangu laifamgi school mahari singnasu tholaktuna lambi gi nak yet leptuna ima anibu taramna ok amatung wangu laifam community hall da LYA club maira paibi amadi tongan ba miyoi singna khudol posting piduna taram okhi thomduda wangu gram panchayat ki thau puramba sing gi matam thau puramba gi matam loi khraba LS tora amadi damdamdugi ahal ke asu saruk yakhe Patriotic Writers Forum Manipur Sindura Ketrimayu Madhavi Singh Iba Thamoi Maset Haina Mingthonba Sayeng Larik Ama Ngasi Manipur Press Club ta form khrei Thoramaduda Manipur Society President Imphal former President Professor Nomaitem Tombi Patriotic Writers Forum PAWF Manipur ki President Nauribam Khamba Luang Manipur Society President Tripura ki President Langoljam Birmangol Manipuri Society President Tripura ki Advisor Wangkhem Birmangal Marup Pause Tripura ki Joint Editor RK Tanujit Singh na Athoy Mithunglen Thromapu amadi Akhanaba Mithunglen oina saruk yakna Manipuri University ki Manipuri Department ki Associate Professor Dr. Sirom Ras Ketan na Lairik asigi matang da wangang ki ngasi phong ki ba sareng lairik ki IB Khetrami Madhavi Singh na hai landam asigi nat sanabi amadi lol yokhatnaba Paikhat lak libat thabak thorum singi manung sanna lamdam asigi lup singna Manipur gi mapalda khudariba maitai sing amadi mapalam gi aiba ibi singbu yokhat piba asi laibuk phabani haina phongdokhe sangangai chekolda liba mark academy gi exam duty taba miyoi kharna Rights of Persons with Disabilities RPWD Act 2016 Kongaw Narakpa Yaning de Mari Lenaba Authority da Wakalagani Haina Disabled Development Association Manipur DDAM gi Information and Publicity Secretary Khwairpam Budhinandana Phongdokre Hiramasiga Mari Lenana ngasi Manipur Press Club ta pangthokpa Pawmisinga unabagi mifam amada mahakna hai Staff Selection Commission SSC Northeastern Region NER na sahi sigi Lowa multitasking staff non-technical amasung Central Board of Indirect Taxes and Customs CBIC amadi Central Bureau of Narcotics CBN gi Hayuldar gi ngasi pangthok liba examination da vision law oiba mahiro ema exam saruk yalaktaba asimak RPWD Act pu khongauna bani Manipur University ki Political Science Department ta ahanba semester tamliba law vision oiraba mahiroi Khwairpam Joy Kumar amadi mahaki scribe oiriba Model Higher Secondary School da class 9 tamliba Konthojam Josephu ma academy da exam ki duty toramba miyoi kharana phajadaba wahai wata sinaduna exam thalakidabani matriculation post ki oina lagodariba thabak asigi exam thanbagi sanminakhiba law vision oiraba mahiroi asigi scribe asigi mathau taba saktak se yauna saktak se su yauki adubu phajadaba wahai wata sinaduna RPWD Act masak khangdaba miyoi singna exam duty toramba simak laibak thibani Persons with Disabilities Manipur gi State Commissioner da thodok asigi matang da wakat thangatuna case file tawrgani disabled persons singna thak manaba khunai amada hingba ngamnaba honoring serak asida asigumba thong asi sathrak pasi akan momong de yaning de hariba academy asida makhal amatagi exam center kakkadabadi sana kanglon khangdaba lairik herga laisu yaudaba miyoi singna exam gi duty tahonbiganu matungda asigumba thodok amukhanna tholaktanaba mari leinaba singna miyeng sangyu haike aduga akoi leiriba manipur da leiriba disabled organization khuding maksing ase voice of the voiceless people singide mani konjel thoktoba myam singida mo konjel puthokena leiriba ni aduna opine bi topiu mase right against exploitation ni miyoibagi hak khongonga bani aduna wakal tabiu wakal tadaba myam am leirisu punging wakal phajana munna khanminaga miyoibagi miyoiba ngantani punna kunai de hingmina ba yai habagi appeal sining asi ekoina myam da pijaning base Kumbi Assembly Constituency ki manung sanna leiba wangu terakhong GP gi wangu sabal khunja miyamna sathok sasin lambi thonggi phibam khudong sada leiba mafam singda Assembly Constituency asigi MLA S Prem Chandrana PWD gi official singaloina na ngasi koine satro yengsin khre yengsin kongchat adu wangu terakhong phauduna lakliba
Lairam Maril Turian gi nak yet laiba wangu sabal gi miyamna thengnariba awa amadi khudong sadaba kaya singdagi koknanaba Lairam Maril Turel gi tongan ba mafam ahumda RCC slab culvert sananaba PWD gi officials singna mafam sing adugi sabchaba thabaki mawong matau singsu measurement tawkhiba loinana kilometer manga muk sangba lambi amasu semnanaba thabak paikhatlagani haibagi thajaba MLA na miyamda piramki panba yabade wangu terakhong wangu sabalgi praja miyamna matam sangna isingi awaba kaya thengramba adusu kumbi uyung makhong mini barrage dagi kilometer tara hena sangna ising puraknaba MLA na Lairam Maril Turen hana hena pakthok chauthon badagi hana leram daba lambi amasu semlaba matungda lamdamdugi praja miyamgi sathok sasinda hena khudong sarnaba thorangsing asi kumbi SC gi MLA S Prem Chandrana pakhalakpada maike adongi praja miyamna harau nungaiba amadi apen basu phongdokna rakhe Manipur thokliba irang asina maram oiduna Sarsampur amadi Torbung Bangladagi lanjin raktuna hauji thangaibanda leiba thau relief camp ta changrapam lawduna leiba mahiroi singda one consideration na mahi masing tambada sangba polam sing yanthokre mahiroi singda educational materials sing yanthokpagi thorom aduga mari lenana one consciousness foundation gi founder KS Napoleon na phonokibada Manipur da haukiba sahi gi me ahumdagi hauduna ngasi phawba sathrakliba irang asina maram oiduna tungi yumbirel sing oirkadoriba mahiroi singna thengnariba awawa sigi yengduna makoina mahimasing tambada sangba polam sing angamba mateng khara pangjabani loinana hojik thokliba irang asina mahiroi singna pungning leitana mahi tamba phangdana laiba asi athuba matamda tangdu leitaba lamdam ama oireknaba honaduna mahiroi sing mausagom ningthina mahimasing tamba phanganbinaba mari leinaba singna senbiyo hainasu phongdoki Ladakh ki nopuk thangba sarukta line of control LSC da patrolling amuk hanna tawda India amsung China na yana khrei wafam asi Prime Minister Narendra Modi na tratuk suba BRICS summit yawnaba Russia da satringai nong walingai mamangda lauthokibani samni manungda Prime Minister Modi amsung Chinese President Xi Jinping ga wari sanarba yai Foreign Secretary Vikram Misri na phono kibaga loina na makhatan hai kibada October 19 kulumdoida Kazanda pangthok kadariba BRICS summit manungda Prime Minister Modi amsung Chinese President Xi Jinping gi marakta wari sanaraba yai patrolling tawdariba mafamna Depsing amsung Demsok area dani lisingna kungi junda India amsung Chinese military singi marakta unkhonna kiba thokiba mafam Galwan Valley yauna friction point taruki manungda mari dagi troops lokthokre hairi External Affairs Minister S Jaishankar na haukiba thada haikibada disengagement problem singi sada humdrangwa di solve tawre National Security double na Chinese Foreign Minister Wang Yi gasu Russia gi St Petersburg ta haukiba thada wari sanakre hairi Lan Soknariba Myanmar dagi Lanjenar Pamiyoi Kia Yang Tongba Hi Ama Andaman Sida Laksin Kibagi Tokta Miyoi Taret Sire Amadi Miyoi Kontrana Thiba Khangdri Rescue Work Sathari Miyoi Humdra dagi Humdra Aphawa Tongduna Hi Adu Kyang Kar Ithatagi Holakibani Minitra Magi Matungda Hi Adu Laksin Kibani Hairi Rescue Team na Miyoi Contract di Kudakta Kanmangam Kre Hi Luk Kibadugi Tangnangwa Maram Khangdri Adumainamak Villagers sing na high kibda mausana he do the passenger contra nipu the hen tong the bani missing to hen tongba amadi makoi port say sing aduna so he do overload oiki samudri kalaba ireda he do look hivani Myanmar gi khwaidagi sawa city yaundagi kilometer sangwa ga kunlom lapa ithat kyang karda thodo odu thokibani kyang kar hariba mafam ase yamna kanna lan sonriba Myanmar gi mafam amani hairi Sanabagi Pauda Manipur University Students Union Musu 2024-25 Senduna Nasi Manipur University gi Manipur Department Labor Manipur University Imphal gi Kangsangda Hanbo in a national level Kang exhibition Mesama Pangtokre Mesasi Manipur University Vice Chancellor Professor N. Lokendra CS Kulavidu President All Assam
Kang Association Assam, M. Jadumani Singh, President, Manipur Kang Association, Professor S. Imoba, Dean, School of Humanities, Professor L. Brigita Devi, Head Department of Manipuri, Professor M. Pranjit Singh, Dean of Students Welfare, Thaurodo Hodoki. National Kang Asian Mass Asing Matangda, Coordinator Dr. N. Sana Tomba, Assistant Professor Department Manipurina, Hai, Lai Haktaki, Lairima Amasung, Laibung Tau Singna, Sanarak Laba, Malem, Lesemlon, Kumbi Kalen, Kumkaiba, Awangba, Wangurul Takliba, Maitrabaki, Satam Takliba, Yellow Masana Asibu, Yokan Nabagi Pandamda, Manipur University campus, the Single Tara Mapanda, Kangsang Saduna, Sanga Biduna, Manipurgi Satam, Kanjana Kanduna Tambiri, Sahi Taruk Suraklava, Kangsang Ase, Kang Masana Gamari Lenana, Haitoi, Singtoiraba, Kankut Sing Amasung, Namjing Namtak Pigadoriba, Kangon Kangba, Akang Ahi Singi, Mapamda, Sinaduna, Manipur University Department, Nipu Henbagi, Kang Masanagi, Kankut Semduna, Interdepartment Tournament, Amasung, Manipur Lariba College, Marpudara, Rongi, Kankut Semduna, Inter College Kang Tournament, Senduna, Kunagi Satam, Nakpa, Kongul Liba, Amasung, Academic Oina, Kang Masana, Yokatuna, Institutionalized, Tauba, Tangai, Padaba Oire, Masina, Bangladesh, Tripura, Assam, Manipur Singba, Lam Singda, National and internationally Thakta, Pamna, Sanariba Kang, Masana, Sibu Hena Paktok, South Handuna, University Thakta, Vice Chancellor, Recognition P. Vivasi, Puari, Harugani Haiki, Nasigi Exhibition, Mess Aduda, Manipur, Kankuna, Assam, Kankutpu, Panjal, Kungama Panda, Mighty Piki, Panjal Singadu, Ahan Bahapta, Manipur Kankuna Trani Toy, Assam, Kankuna Manga Oiki, Amade, Anisua Hapta, Manipur Kankuna Nipan, Amade, Assam Kankut. Na Mari Salaga Punna Kun Mapan Oidra Manipur Kankuna Mai Pakivani. Manipur Kang Association na Sinduna Walida Wagai Amadi Hyanglam Amadi Wagai Kankuna Kandak Tauduna Pangthokba Humbu Taruk Suba Sorsan Memorial League Kam Knockout Open Kang Tournament Ngasi Gimesta Walida Wagai na Tangwiban Kankutpu Panjal Trangani Toy Marida Maitiba Pikre, Tim Trani Toy Saru Yadana Pangtokiba Tournament Asigi Ngasi, Meski Ahanba Hapta, Walidana Mari Tangwiban na Ani Oiki, Aduga Aniswa Haptana, Walidana Panjal Nipan Amade, Tangwiban Panjal Ani Oidana, Punna, Walida Wagaina, Tangwiban Bu Panjal Trani Toy Marida, Maitiba Pikivani, Tournament Asigi, Matangi Mesta, Tha Asigi Kulhum Doida, Bhagat Pati Lekai, Kankut Amadi, Class A Anigi Marakta Sanagani Haire. Hauzik Arubida Marwe Pahuna Pijari. Global Iodine Deficiency Disorder Prevention Day 2024 Tharum Pangtokre. Manipur film Manipurna Sakhang Badagi Assam Hankre Haina Saknar filmmaker Arambam Aribam Syam Sarmana Fondokre. Police Commemoration Day Thorum Pangtong Nakre. Loinana Line of Control the Patrolling Amuhana Tauda India Masung Sinana Yanakre. Nasigidi Image Forum Sadok Sabamatang Silojari Miambo Amukana Kurumzari.